ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯔꯥꯡꯊꯦꯝ ꯃꯅꯥꯎꯕꯤ ꯄꯥꯛꯀꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯀꯤ ꯋꯥꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯦꯡꯃꯤꯟꯅꯈ꯭ꯔꯦ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯤꯌꯥꯝꯅꯁꯨ ꯃꯈꯥ ꯇꯥꯕ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯇ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯕ ꯃꯇꯥꯡ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤꯅ ꯈꯜꯂꯤ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯃꯨꯛ ꯄꯨꯖꯔꯛꯑꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯣꯖꯥꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯃꯇꯥꯡꯁꯤꯃ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛꯀꯤ ꯃꯇꯥꯡꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯕ ꯍꯧꯕꯤꯔꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯜꯂꯛꯑꯀꯥꯟꯗ ꯔꯟꯖꯤꯠ ꯀꯨꯃꯥꯔ ꯁꯨꯃꯥꯏꯅ ꯇꯧꯔꯦ MA ꯄꯥꯁ ꯇꯧꯔꯦꯅ ꯂꯥꯛꯑꯦ ꯊꯕꯛ ꯐꯪꯅꯕ ꯍꯣꯠꯅꯕꯅꯦꯅ ꯍꯦꯛꯇ ꯑꯦꯗꯚꯔꯇꯤꯖꯃꯦꯟ ꯂꯥꯛꯄ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯊꯥꯔꯒ ꯑꯗꯨꯝ ꯌꯥꯎꯏ ꯁꯨꯀꯟ ꯈꯜꯂꯛꯇꯦ ꯑꯗꯨꯗꯤ ꯑꯦꯗꯚꯔꯇꯤꯖꯃꯦꯟ ꯉꯥꯏꯗ꯭ꯔꯦ 1976 ꯑꯗꯥꯏ ꯑꯣꯏꯗꯣꯏ 76 ꯑꯗꯨꯋꯥꯏꯗ ꯑꯣꯏꯒꯅꯤ 74 5ꯇ MA ꯂꯣꯏꯔꯦ 76ꯇꯅꯤ ꯑꯗ ꯃꯁꯤꯗꯤ ꯑꯦꯗꯚꯔꯇꯤꯖꯃꯦꯟ ꯉꯥꯏꯕ ꯀꯥꯟꯅꯗꯦ ꯏꯝꯐꯥꯜꯗ ꯆꯠꯂꯒ ꯑꯣꯐꯤꯁ ꯆꯪꯉ ꯊꯕꯛ ꯑꯍꯥꯡꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯔꯒꯦꯅ ꯀꯗꯥꯏꯗ ꯋꯥꯈꯜꯂꯣꯟ ꯂꯥꯛꯑꯒ ꯑꯃꯨꯛ ꯊꯤꯕ ꯍꯧꯔꯦ ꯑꯗꯨꯗ ꯃꯇꯝꯗꯨꯗ ꯂꯨꯄꯥ ꯒꯣꯔꯃꯦꯟꯒꯤ ꯑꯣꯐꯤꯁꯁꯤꯡꯁꯤ ꯆꯪꯉꯒ ꯊꯕꯛ ꯇꯧꯕ ꯈꯣꯠꯄ ꯑꯦꯗꯚꯔꯇꯤꯖꯃꯦꯟ ꯇꯧꯗꯕ ꯑꯍꯥꯡꯕ ꯑꯣꯏꯔꯣ ꯄꯥꯔꯃꯦꯅꯦꯟ ꯑꯣꯏꯔꯣ ꯂꯩꯕ꯭ꯔꯥ ꯍꯪꯕ ꯆꯠꯂꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯄꯅꯤ ꯂꯨꯄꯥ ꯂꯨꯄꯥ ꯃꯈꯥꯏ ꯚꯔꯥ ꯂꯧꯏ ꯃꯇꯝꯗꯨꯗ ꯋꯥꯡꯖꯤꯡ ꯇꯨ ꯏꯝꯐꯥꯜꯁꯦ ꯂꯨꯄꯥ ꯃꯈꯥꯏꯁꯦ ꯍꯟꯒꯠ ꯂꯨꯄꯥ 3 ꯑꯣꯏꯗꯧꯔꯅꯤ ꯂꯨꯄꯥ ꯃꯈꯥꯏ 2 ꯂꯨꯄा 3ꯁꯦ ꯄꯨꯊꯣꯛꯄ ꯉꯝꯕ ꯏꯃꯨꯡ ꯅꯠꯇꯦ ꯑꯩꯒꯤꯁꯦ 이마는 양 와나 호나자라가 루팡카이 시땅 소이더라거디 하인 루팡카이 아니시 어홍각 시땅 떨어 노티기 살래 아들이 마탕 애드버티즈먼트 또고 수야오래 야오도 수야오래 아이나 간거 엔터프라이즈니 푸움도 뭐 수이 속한 칼락대 칸다비 말음시 센 비제도 왜 오이더라 센 비도 뭐 너무 말이 마마이 탕다 마탐주다기 좀 카랍슨지 크라가 레럽자네 마마이 다이나 니 푸움도 주고 인터뷰제 코오퍼레이티브 인스펙터기니 ꯄꯤꯁꯛ ꯄꯤꯛꯄ ꯄꯣꯁꯅꯦꯕꯀꯣ ꯑꯃꯕꯨ ꯐꯪꯉꯗꯦꯅ ꯀꯣꯑꯣꯄꯔꯦꯇꯤቭ ꯏꯟꯁꯄꯦꯛꯇꯔ ꯏꯟꯇꯔꯚ꯭ꯌꯨꯅ ꯀꯧꯔꯦ ꯍꯥꯏꯅ ꯌꯥꯎꯔꯦ ꯗꯔꯈꯥꯁ ꯊꯥꯔꯒ ꯀꯣꯜ ꯇꯧꯔꯦ ꯀꯣꯜ ꯂꯦꯇꯔ ꯐꯪꯉꯦ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯔꯦ ꯏꯟꯇꯔꯚ꯭ꯌꯨꯁꯤꯗ ꯃꯤꯅꯤꯠ ꯑꯃ ꯐꯥꯗꯦꯀꯣ ꯇꯧꯗꯣꯏ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯃꯣꯏ 2-3ꯒ ꯐꯝꯃꯝꯃꯦ ꯏꯟꯇꯔꯚ꯭ꯌꯨ ꯕꯣꯔꯗ ꯃꯦꯝꯕꯔꯅꯦꯅ ꯑꯃꯗꯤ ꯀꯤꯞꯒꯦꯟ ꯀꯧꯏ ꯃꯥꯅ ꯆꯤꯌꯔꯃꯦꯟꯅꯤ ꯀꯤꯞꯒꯦꯟꯗꯣ ꯃꯇꯝ ꯑꯃꯗ ꯒꯕꯔꯅꯔ ꯔꯨꯜ ꯂꯥꯛꯄ ꯀꯥꯟꯗ ꯑꯦꯗꯚꯥꯏꯖꯔꯒ ꯑꯣꯏꯈꯤꯕ ꯅꯤꯄꯥꯅꯦ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤꯗꯨꯅ ꯑꯩꯁꯤ ꯀꯧꯁꯤꯜꯂꯛꯑꯦ ꯃꯊꯪ ꯀꯧꯁꯤꯜꯂꯒ ꯑꯩꯁꯤ ꯀꯧꯁꯤꯜꯂꯛꯑꯦ ꯌꯦꯡꯉꯣ ꯅꯪ ꯃꯃꯤꯡꯁꯤꯁꯤ ꯀꯧꯏ ꯆꯨꯝꯕ꯭ꯔꯥ ꯅꯪ ꯋꯥꯡꯖꯤꯡꯗꯩꯅꯤ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯃꯦ ꯋꯥꯡꯖꯤꯡꯗꯩꯅ ꯏꯝꯐꯥꯜ ꯐꯥꯎꯕꯁꯤ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥꯅꯣ 29 ꯀꯤꯂꯣꯃꯤꯇꯔꯁꯅꯤ ꯌꯥꯔꯦ ꯅꯪ ꯆꯠꯂꯣꯏ ꯑꯗ ꯑꯩꯅ ꯌꯥꯝ ꯁꯝꯗꯪꯈ꯭ꯔꯦꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯩ ꯀꯩꯅꯣ ꯁꯥꯡꯅ ꯂꯥꯏꯔꯤꯛ ꯇꯝꯕꯩ ꯖꯔꯅꯤ MAꯒ ꯇꯝꯃꯨꯗꯨꯒ ꯍꯪꯉꯛꯇ꯭ꯔꯦꯕ ꯀꯥꯟꯗꯦ ꯀꯔꯤꯝꯇ ꯍꯪꯉꯛꯇ꯭ꯔꯦ ꯋꯥꯡꯖꯤꯡꯗꯩ ꯀꯤꯂꯣꯃꯤꯇꯔ 16 ꯂꯥꯞꯄꯦ ꯌꯥꯔꯦ ꯆꯠꯂꯣꯏ ꯑꯗ ꯑꯩꯅ ꯑꯣꯟꯁꯤꯜꯂꯦ ꯁꯥꯔ ꯑꯝꯇ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯋꯥꯡꯖꯤꯡꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 16 ꯂꯥꯞꯄꯤ ꯏꯝꯐꯥꯜ ꯐꯥꯎꯕꯁꯤ ꯍꯥꯏꯕꯁꯤ ꯈꯪꯉꯒꯗꯤ ꯑꯗꯨꯝ ꯀꯣꯑꯣꯄꯔꯦꯇꯤቭ ꯏꯟꯁꯄꯦꯛꯇꯔꯁꯨ ꯑꯣꯏꯕ ꯌꯥꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯒꯗꯤ ꯀꯣꯑꯣꯄꯔꯦꯇꯤቭ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯕꯁꯤ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ ꯆꯤꯌꯔꯃꯦꯟ ꯁꯥꯍꯦꯕꯀꯤ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯑꯩ ꯌꯥꯅꯤꯡꯗꯦ ꯃꯁꯤꯗꯤ ꯌꯥꯝꯅ ꯐꯥꯎꯜ ꯃꯤꯟꯁ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ ꯃꯁꯤꯗꯤ ꯑꯩ ꯆꯨꯝꯗꯦꯅ ꯈꯜꯂꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯅꯪ ꯀꯌꯥꯝ ꯈꯪꯕꯅꯣ ꯍꯥꯏꯔꯦꯅꯦ ꯁꯥꯔꯅ ꯍꯪꯉꯤꯗꯨ ꯃꯤ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯀꯣꯑꯣꯄꯔꯦꯇꯤቭ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯕ ꯌꯥꯕ ꯌꯥꯗꯕ ꯃꯤ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯝꯇ ꯌꯥꯎꯗꯦ ꯏꯝꯐꯥꯜꯗꯒꯤꯅ ꯋꯥꯡꯖꯤꯡ ꯐꯥꯎꯕꯗ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥꯅꯣ ꯍꯥꯏꯕꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯑꯣꯟꯗꯧꯔꯤꯅꯣ ꯑꯗꯨꯗꯤ ꯁꯥꯔꯒꯤ ꯀꯣꯏꯁꯟꯗꯨꯗꯤ ꯀꯣꯏꯁꯟ ꯅꯠꯇꯦ ꯅꯪ ꯌꯥꯝ ꯈꯪꯕꯩ ꯋꯥꯔꯥ ꯍꯥꯏ ꯁꯥꯔ ꯑꯩ ꯌꯥꯝ ꯈꯪꯉꯤ ꯍꯪꯅꯤꯡꯕ ꯍꯦꯛꯇ ꯍꯪꯕꯤꯔꯛꯑꯣ ꯑꯦꯅꯤꯊꯤꯡ ꯑꯟꯗꯔ ꯗ ꯁ꯭ꯀꯥꯏ ꯑꯩ ꯍꯦꯛꯇ ꯈꯨꯝꯒꯦ ꯈꯪꯗ꯭ꯔꯒꯅ ꯑꯩ ꯆꯦꯂꯦꯟꯖ ꯇꯧꯔꯦ ꯆꯦꯂꯦꯟꯖ ꯇꯧꯔꯦ ꯈꯪꯗ꯭ꯔꯒ ꯈꯪꯗ꯭ꯔꯦ ꯈꯪꯉꯒ ꯈꯪꯉꯦ ꯍꯪꯕꯤꯔꯣ ꯁꯤꯅꯤ ꯀꯔꯤꯅꯣꯃ ꯃꯥꯅ ꯍꯪꯉꯦ ꯁꯥꯔ ꯅꯪꯅ ꯍꯥꯏꯔꯤꯕ ꯀꯣꯏꯁꯟꯗꯣ ꯂꯥꯜꯂꯦ ꯀꯣꯏꯁꯟ ꯂꯥꯜꯂ ꯍꯪꯉꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯒꯨꯝꯕ ꯀꯣꯏꯁꯟ ꯂꯩꯕ ꯍꯧꯅꯗꯦ ꯑꯗꯨ ꯀꯣꯏꯁꯟ ꯅꯠꯇꯦ ꯃꯥꯅ ꯍꯥꯏꯔꯤꯕ ꯀꯣꯏꯁꯟꯗꯨ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯁꯝꯅꯗ꯭ꯔꯕ ꯑꯃꯨꯛ ꯍꯪꯉꯛꯑꯦꯕꯀꯣ ꯀꯔꯤꯝꯇ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖ ꯅꯠꯇꯦ ꯀꯩꯁꯨ ꯅꯠꯇꯦ ꯃꯥꯏ ꯀꯗꯥꯏꯗꯅꯣ ꯃꯥ ꯍꯥꯏꯔꯒ ꯗꯔꯕꯅ ꯍꯪꯖꯤꯜꯂꯦ ꯀꯔꯤꯝꯇ ꯏꯔꯦꯂꯦꯚꯦꯟ ꯑꯣꯏꯕ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯒ ꯑꯗꯨꯗꯤ ꯀꯣꯏꯁꯟ ꯅꯠꯇꯦ ꯁꯥꯔꯅ ꯍꯪꯒꯦꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯍꯪꯉꯣ ꯏꯟꯗꯤꯌꯟꯒꯤ ꯍꯤꯁꯇ꯭ꯔꯤ ꯍꯪꯉꯣ ꯃꯅꯤꯄꯨꯔꯤ ꯍꯤꯁꯇ꯭ꯔꯤ ꯍꯪꯉꯣ ꯑꯦꯅꯤꯊꯤꯡ ꯙꯔꯃꯒꯤ ꯀꯔꯃꯒꯤ ꯍꯪꯉꯣ ꯁꯤꯆꯨꯋꯦꯁꯟ ꯍꯪꯉꯣ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗ ꯍꯪꯕꯤꯔꯣ ꯑꯩ MAꯅꯤ ꯏꯪꯂꯤꯁꯀꯤ ꯃꯇꯥꯡꯗ ꯍꯪꯕꯤꯔꯣ ꯏꯪꯂꯤꯁꯀꯤ ꯑꯦꯅꯤ ꯇꯣꯄꯤꯛ ꯑꯃꯗ ꯍꯪꯕꯤꯔꯣ ꯑꯗꯨꯗꯤ ꯌꯥꯏ ꯑꯗꯨꯁꯨ ꯅꯠꯇꯅ ꯋꯥꯡꯖꯤꯡꯗꯩꯅ ꯏꯝꯐꯥꯜ ꯐꯥꯎꯕ ꯀꯌꯥ ꯂꯥꯞꯄꯤ ꯍꯥꯏꯕꯒꯨꯝꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯁꯥꯔꯅ ꯍꯪꯕꯤꯔꯤꯕ ꯀꯣꯏꯁꯟꯗꯣ ꯃꯅꯤꯄꯨꯔꯗ ꯔꯦꯂꯤꯚꯦꯟ ꯁꯨꯡꯑꯣꯏ ꯑꯣꯏꯗꯕ ꯀꯣꯏꯁꯟꯅꯤ ꯀꯗꯥꯏꯗ ꯀꯣꯏꯁꯟ ꯑꯃ ꯑꯩ ꯈꯪꯗꯦ ꯀꯣꯏꯁꯟꯗꯣ ꯀꯣꯏꯁꯟꯐꯥꯎ ꯍꯪꯕ ꯍꯩꯇꯕ ꯅꯪꯅ ꯀꯔꯝꯍꯥꯏꯅ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯤꯅꯣ ꯍꯥꯏꯖꯤꯜꯂꯦ ꯃꯌꯥꯝ ꯊꯣꯡꯅꯥꯎꯗ ꯀꯥꯈꯠꯂ ꯌꯦꯡꯂꯦ ꯃꯤ ꯈꯟꯅꯔꯝꯃꯤꯅ ꯊꯣꯡꯅꯥꯎ ꯀꯥꯈꯠꯂ ꯌꯦꯡ ꯃꯌꯥꯝ ꯉꯁꯥꯏ ꯆꯠꯈꯤꯕ ꯃꯌꯥꯝꯗꯣ ꯊꯣꯡꯅꯥꯎ ꯀꯥꯈꯠꯂ ꯀꯩꯅꯣ ꯈꯨꯟꯅꯗꯧꯔꯕ ꯀꯩꯅꯣ ꯂꯥꯎ ꯉꯥꯡꯅꯔꯝꯃꯤꯅ
tawre are you may go out hiding it nang hiding I shall ore kan sukana roy kan su kalo nang kandor mi kana nung kaloro ai to e lion thola ke madon ai ni bom do jo ba phelo ben meni the life ki job thirak pada phela dum oigi khar lere noni lere hai dore kana kana no pass to na khare join to na khare ai di yorokte list to chatani yang di mathun da bo yorokte mamai da mamai bo yorokte waiting list kai jo am ta kai ta leite so yorokte adugi makhata badadi karam ba thabak na khwai dagi hana chang adugi makhata success hoiba se Union Public Service Commission da All India Radio da All India Radio da madu publish tore man employment news da employment news na thang je khuding phongame se phongama Delhi dagi Union Public Service Commission na phongu male ada All India Radio Imphal gi All India Radio gi India gi oina 83 post logani mar bhum doi haina advertise toy Imphal gi oina ate all India gi oina all India gi oina post mar bhum doi program executive ai do adu logani hai dai darkhast thajele khar lara call phange call dar phange la ona chale Union Public Service Commission chale interview yaure interview yaur khale to pam ta ting dana karib ta to dana khala khi paisa su ting de khana su leite program executive bane khale ado program executive si maton class 1 officer ne mana phajana hangwe aba hange ai phajana khome mana yam phajana ki handana yam nungsin hange ngasagi cooperative ki atu manadre ba hange je nate yam khenare moi gi member am hange yu nang MA English to me haji sumbra Banaras Hindu University MA pass to sumbra sumisar adu Banaras Hindu University kana link khat ki so ka link khat bano hai aina san wase Banaras Hindu University so lising of sani pan tarama panda Pandit Madan Mohan Malviya haiban link khat ke bani hai very good hairaga Pandit Madan Mohan Malviya di round table conference ta Gandhi ne japo kandu da adu mana maju chali adu madi Banaras masani Hindu aseng mane na Ganga gi sing yom bottle hapo pui hai England gi sing thang de ra adu nang di khale na khalo nang gi interview da ya khale na khalasi adu nan ma pan sa pada mo sa pada Ganga gi sing purus tak da nang de kamai to ni gan phagi ga yam tore ene sara ide ene good potable water adum thakja gani du yam na ai orthodox ojadi aina khume fast posting ji karom do fast posting ji Delhi da tai matam da language da toy ko ai chedol da yaw language ga to interview ji my dialect my dialect da ai gi di manipur recognize to mai taron yaw da English language tha oh matam da mai lon dialect si Delhi da leite recognize to dri ba ai chedol si yaw da ba ai chedol da san kui dri na ai chedol da sal si gi language ga ta gi pi ba mai set marfu tor hai se program executive marfu tor ro si language gi kota pi ba ade manipuri ki ti chandabne kota si yaw da na English ki pi ba mo na English ki di ai de English ti mai ta ron ya da English tha ba ne ai de English ki vacancy da tha ba ne ba English ki vacancy tha ha no all India Radio Delhi da posting pi re all India Radio Delhi da broadcasting house na ma le adu da pure matam khara pure adu matam da lak pe khudong ja ba matam da ai hi mother sin na re matam na de ai na yu mo director general haijare director general do muslim ne Iran no sane muslim do ba aduga mi du ngoro oi putor ka wang ba mi jaw ne ko sagi mai tai pangan ba tai na te ma na ma na in smai to na yum da na na re Delhi da level si yara di matam khara or transfer to view hai adu nang Manipuri program ju leite Delhi de Manipuri English program ju leite nang karamai to ne di sara anything I want people assignment na dum lobje ke posting to da yade matam khara pi mother ji si ke do re hai ba paw ne re hai di thare pare hai na ma silaga Imphal da transfer to bra ko ne all India Radio Imphal ji le ri se adu mai to na matam to ji sahi kya mu bu bira me khoi all India Radio se ase 1985 ba por me IT dagi IT dagi na 85 sahi manga IT 1 2 3 4 5 siwa tor me adugi matung da khoi gi active service changbir pro mane IT 5 sigi matung da ai ji Manipur police service
ꯊꯥꯕꯅꯤ ꯑꯗꯨꯗꯩ ꯆꯪꯉꯦꯕ ꯍꯧꯖꯤꯛꯀꯤ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯔꯛꯁꯦ ꯍꯣꯏ ꯑꯣꯖꯥꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ 5 ꯑꯃꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗ ꯋꯥꯛ ꯇꯧꯕꯤꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ MAꯁꯨ ꯇꯝꯃꯨꯔꯤꯅꯤ ꯆꯍꯤꯁꯨ ꯂꯩꯁꯜꯂꯛꯄ ꯃꯇꯥꯡꯅꯤꯅ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯌꯨꯝ ꯀꯩꯁꯨ ꯄꯥꯟꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯗꯨꯋꯥꯏꯒꯤ ꯃꯇꯥꯡꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅ ꯁꯤꯡꯅꯕꯤꯔꯒ ꯑꯩꯈꯣꯏ ꯃꯦꯗꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯟ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯈꯤꯕ꯭ꯔꯥ ꯑꯗꯣ ꯀꯃꯥꯏ ꯇꯧꯋꯤ ꯑꯗꯨꯋꯥꯏ ꯃꯇꯥꯡꯗꯨꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯇꯝꯗꯨ ꯑꯩꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯁꯤ ꯁꯨꯈꯟ ꯈꯟꯗꯦ ꯃꯥꯗꯔꯅꯗꯤ ꯏꯉꯣꯟꯅ ꯏꯃꯥ ꯁꯤꯕꯅ ꯍꯥꯟ ꯇꯥꯔꯦ ꯌꯨꯝ ꯄꯥꯜꯂꯨ ꯀꯥꯟꯅ ꯌꯥꯝ ꯍꯥꯏ ꯑꯩꯁꯨ ꯑꯇꯣꯝꯕꯅꯦ ꯑꯩꯅ ꯅꯤꯄꯥ ꯅꯨꯄꯤ ꯑꯩ ꯉꯁꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯒꯤ ꯑꯇꯣꯝꯕꯅꯦ ꯑꯇꯣꯝꯕꯅꯦ ꯍꯥꯏꯖꯒꯦꯕꯗꯣ ꯑꯗꯨ ꯏꯃꯥ ꯁꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦꯅꯦ ꯅꯪꯕꯨ ꯆꯍꯤꯁꯨ ꯌꯥꯝꯁꯤꯜꯂꯦ ꯊꯕꯛꯁꯨ ꯇꯧꯔꯦ ꯑꯃꯗꯤ ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯁꯤ ꯍꯥꯏꯕ ꯑꯩꯅ ꯁꯨꯛꯌꯥ ꯌꯥꯅꯤꯡꯈꯤꯗꯦ ꯑꯩꯅ ꯑꯁ ꯌꯨꯝ ꯄꯥꯟꯕꯒꯁꯤ ꯌꯥꯝ ꯑꯣꯠ ꯑꯣꯏꯕꯗꯧꯅ ꯈꯟꯒꯦꯀꯣ ꯑꯩꯁꯦ ꯑꯉꯥꯡ ꯑꯇꯣꯝꯕ ꯑꯣꯏꯕꯅ ꯑꯩ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯋꯥꯈꯜ ꯑꯗꯨꯝ ꯈꯜꯂꯦ ꯏꯁꯥꯁꯦ ꯊꯕꯛ ꯇꯧꯖꯔꯒꯁꯨ ꯏꯃꯥꯒꯤ ꯃꯅꯥꯛ ꯆꯪꯅ ꯇꯨꯝꯕꯤꯁꯦ ꯑꯩ ꯍꯩꯅꯔꯝꯃꯦꯀꯣ ꯀꯗꯥꯏ ꯆꯠꯂꯨꯁꯨ ꯑꯣꯐꯤꯁꯇ ꯆꯠꯂꯨꯁꯨ ꯍꯜꯂꯛꯄ ꯀꯥꯟꯗ ꯏꯃꯥ ꯀꯗꯥꯏ ꯂꯩ ꯏꯃꯥ ꯐꯃꯨꯡ ꯂꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯇꯨꯝꯕꯁꯤ ꯇꯧꯔꯝꯃꯦ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯨꯝ ꯄꯥꯜꯂꯣꯒ ꯍꯥꯏꯖꯤꯜꯂꯛꯄꯁꯦ ꯑꯣꯠ ꯑꯣꯏꯅ ꯊꯣꯛꯈꯤ ꯑꯩꯉꯣꯟꯗ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯇꯨꯝꯕꯤ ꯃꯥꯅ ꯌꯨꯝ ꯄꯥꯜꯂꯣ ꯅꯨꯄꯤ ꯑꯃ ꯄꯣꯔꯛꯑꯣꯒ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣ ꯀꯥꯟꯗ ꯌꯥꯝ ꯉꯛꯅ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯁꯤꯗꯧꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯑꯕꯅꯤ나 ꯑꯁ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯩꯒꯤ ꯃꯤꯁꯦꯁꯁꯦ ꯃꯥꯗꯤ ꯃꯇꯝꯗꯨꯗ ꯃꯄꯥ ꯃꯃꯥꯅ ꯀꯥꯔꯗ ꯊꯤꯟꯕ ꯀꯥꯔꯗ ꯄꯨꯕ ꯈꯣꯠꯄ ꯇꯧꯕ ꯁꯣꯔꯣꯛꯇ ꯁꯨꯊꯣꯛ ꯊꯣꯛꯄ ꯃꯤ ꯅꯠꯇꯦ ꯑꯩꯅꯗꯤ ꯎꯗꯤ ꯎꯕ ꯃꯁꯤꯒꯤꯗꯤ ꯃꯁꯤꯗꯤ ꯃꯁꯛꯁꯨ ꯐꯖꯩ ꯃꯁꯤ ꯃꯕꯨꯛ ꯇꯞꯄꯦ ꯃꯁꯤꯗꯤ ꯆꯥꯟꯅꯗꯧ ꯃꯥꯜꯂꯦꯗꯤ ꯈꯪꯉꯦꯀꯣ ꯑꯗꯣ ꯑꯣꯖꯥꯒꯤ ꯊꯃꯣꯏꯗ ꯇꯤꯡꯂꯪ ꯄꯥꯟꯕꯩꯗꯣ ꯑꯗꯨꯗꯤ ꯊꯣꯛꯑꯒ ꯎꯅꯅ ꯃꯇꯝꯁꯤ ꯂꯩꯇꯕ ꯃꯄꯥꯅ ꯀꯥꯔꯗ ꯊꯤꯜꯂꯝꯃꯦ ꯃꯄꯥ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯝꯃꯦ ꯀꯩꯅꯣꯗ ꯗꯤꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯗꯦ ꯃꯦꯗꯤꯀꯦꯜꯒꯤ ꯗꯥꯛꯇꯔ ꯄꯤꯔꯣ ꯀꯨꯃꯥꯔꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯗ ꯀꯔꯝꯍꯥꯏꯅ ꯇꯧ ꯎꯅꯅꯤ ꯁꯤꯗꯤ ꯍꯥꯏ ꯎꯅꯕꯁꯨ ꯐꯪꯗ꯭ꯔꯦ ꯑꯗ ꯃꯥꯏ ꯃꯃꯥꯟꯅꯕꯤ ꯑꯃ ꯑꯩꯒ ꯈꯪꯅꯕ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯔꯣꯝꯗꯒꯤ ꯋꯥꯡꯖꯤꯡꯂꯣꯝꯗꯒꯤ ꯃꯥꯏ ꯃꯃꯥꯟꯅꯕꯤ ꯑꯃ ꯑꯩꯅ ꯏꯕꯦꯝꯃ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪ ꯃꯃꯥꯟꯅꯕꯤ ꯑꯃ ꯁꯨꯃꯥꯏꯅ ꯆꯠꯂꯨ ꯅꯪ ꯈꯪꯕ꯭ꯔꯥ ꯈꯪꯉꯦ ꯑꯩꯒ ꯌꯥꯝ ꯇꯤꯟꯅꯕꯅꯤ ꯍꯥꯏ ꯑꯗꯨꯗꯤ ꯅꯪ ꯇꯧ ꯋꯥꯔꯤ ꯁꯥꯎꯅꯦ ꯑꯩꯗꯤ ꯁꯣꯝꯗꯗꯤ ꯏꯃꯥꯗꯤ ꯍꯟꯅꯨꯔꯦ ꯅꯥꯔꯦ ꯌꯨꯝ ꯄꯥꯜꯂꯣ ꯈꯣꯠꯂꯣꯅ ꯇꯧꯔꯦ ꯑꯩꯅꯁꯨ ꯊꯦꯡꯅꯕꯁꯦ ꯑꯝꯇ ꯌꯥꯅꯤꯡꯗꯦ ꯅꯪ ꯆꯠꯃꯤꯟꯅꯕꯗꯨꯕꯨꯗꯤ ꯑꯩ ꯌꯥꯅꯤꯡꯉꯤ ꯅꯪ ꯇꯧ ꯋꯥꯔꯤ ꯁꯥꯎ ꯍꯥꯏꯔꯦ ꯃꯇꯝꯗꯨꯗ ꯑꯩꯁꯤ ꯄꯨꯂꯤꯁꯇ ꯂꯩꯔꯕ ꯃꯇꯝꯅꯤ ꯃꯇꯝꯗꯨꯗ ꯄꯨꯂꯤꯁꯇ ꯂꯩꯔꯦ ꯄꯨꯂꯤꯁꯇ ꯖꯣꯏꯟ ꯇꯧꯔꯦ MPS ꯑꯣꯏꯅ ꯆꯪꯉꯒ ꯃꯣꯏꯔꯥꯡꯗ SDPO ꯑꯣꯏꯅ ꯁꯕ ꯗꯤꯕꯤꯖꯅꯦꯜ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯍꯥꯏꯗꯨ ꯑꯣꯏꯅ ꯂꯩꯕ ꯃꯇꯝꯅꯤ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯗꯤ ꯃꯄꯥ ꯃꯃꯥꯅ ꯂꯨꯅ ꯇꯧꯕꯅꯤꯅ ꯃꯤꯁꯨ ꯈꯪꯅꯕ ꯅꯠꯇꯦ ꯃꯥꯁꯨ ꯏꯉꯥꯡ ꯊꯣꯛꯑꯕꯖꯥꯠꯅꯤ ꯑꯗ ꯃꯥꯅ ꯑꯃꯨꯛ ꯌꯥꯅꯤꯡꯉꯛꯏꯁꯤꯅ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯃꯥꯁꯤ ꯀꯣꯛꯍꯟ ꯂꯥꯏꯍꯟ ꯑꯣꯏꯕ ꯑꯗꯨꯒ ꯃꯤꯁꯤ ꯁꯣꯟꯖꯕ ꯃꯣꯏ ꯏꯃꯨꯡꯁꯦ ꯈꯔ ꯃꯄꯥꯅ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄ ꯃꯃꯥꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯦꯗꯥꯝꯒꯤ ꯂꯝꯁꯤꯅ ꯀꯔꯣꯝꯗꯒꯤ ꯁꯤꯡꯖꯃꯩꯅꯤ ꯁꯤꯡꯖꯃꯩ ꯑꯣꯏꯗꯣꯏꯅꯦ ꯆꯤꯡꯉꯥ ꯃꯊꯛꯇ ꯑꯗꯩꯗꯨꯗ ꯑꯗꯨꯒꯤ ꯃꯥꯅ ꯑꯃꯨꯛ ꯌꯥꯔꯛꯏꯁꯤꯅ ꯄꯨꯂꯤꯁꯅꯦ ꯍꯥꯏꯗꯨꯗ ꯃꯤ ꯈꯔ ꯀꯟꯅꯅꯕ ꯍꯥꯏꯅ ꯑꯗ ꯃꯥꯁꯤ ꯃꯥ ꯈꯔ ꯁꯣꯟꯖꯕꯅꯤꯅ ꯊꯧꯅꯥ ꯄꯨꯂꯤꯁ ꯑꯣꯏꯕ ꯄꯥꯝꯕꯖꯥꯠꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯁꯤ ꯑꯍꯜ ꯑꯣꯏꯅ ꯄꯣꯛꯑꯃꯤꯅ ꯃꯥꯁꯤ ꯃꯥꯒꯤ ꯃꯕꯨꯡꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯁꯨ ꯄꯥꯝꯖꯕ ꯑꯣꯏꯕꯖꯥꯠꯅꯤ ꯃꯥꯒꯤ ꯊꯃꯣꯏꯁꯤꯗ ꯑꯗ ꯃꯇꯝꯗꯨꯗ ꯑꯩꯅ ꯄꯨꯂꯤꯁꯁꯨ ꯑꯣꯏꯔꯦ ꯍꯥꯏꯔꯦ ꯑꯩꯅ ꯁꯦꯅꯤꯌꯔꯁꯨ ꯑꯣꯏꯔꯦ ꯑꯩꯅ ꯆꯍꯤ 16 ꯍꯜꯂꯦ ꯃꯉꯣꯟꯗꯒꯤ ꯑꯗ ꯃꯥꯅ ꯑꯍꯟꯁꯨ ꯑꯣꯏꯔꯕ ꯃꯕꯨꯡ ꯊꯣꯛꯅ ꯈꯟꯖꯕ ꯑꯗꯒꯤ ꯈꯔ ꯀꯟꯈꯠꯅꯕ ꯄꯨꯂꯤꯁꯁꯨ ꯑꯣꯏꯔꯕ ꯑꯗꯨꯗꯤ ꯐꯔꯦ ꯀꯥꯟꯗ ꯃꯥꯅ ꯈꯜꯂꯒ ꯌꯥꯏ ꯍꯦꯛꯇ ꯍꯥꯏꯔꯕꯖꯥꯠꯅꯤ ꯋꯥꯈꯟꯗ ꯑꯗꯨꯗꯤ ꯌꯥꯝ ꯆꯥꯟꯅꯈ꯭ꯔꯦ ꯑꯗ ꯑꯩꯅ ꯑꯃꯨꯛ ꯈꯜꯂꯤꯅ ꯑꯩꯗꯤ ꯑꯇꯣꯝꯕ ꯑꯣꯏꯕꯅꯤꯅ ꯅꯨꯄꯤ ꯁꯦꯅꯤꯌꯔꯁꯤꯗ ꯏꯆꯦꯗꯧꯅ ꯍꯦꯛꯇ ꯎꯕ ꯑꯩꯅ ꯑꯃꯨꯛ ꯁꯥꯔꯚꯤꯁꯀꯤ ꯖꯔꯅꯤꯁꯤ ꯄꯨꯔꯥ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯇꯁꯨ ꯂꯩꯕꯤꯔꯦ ꯍꯥꯏꯔꯦ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯁꯤꯌꯥꯔꯤꯡꯁꯤꯁꯨ ꯑꯗꯨꯝ ꯃꯁꯤꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯁꯤꯌꯥꯔꯤꯡ ꯍꯥꯏꯇꯥꯔꯦ ꯃꯁꯤꯁꯨ ꯑꯗꯨꯝ ꯆꯥꯎꯔꯤ ꯔꯦꯁꯄꯣꯟꯁꯤꯕꯜꯁꯤ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯑꯗ ꯑꯩꯈꯣꯏ ꯑꯣꯖꯥꯅꯗꯤ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯇ ꯂꯩꯔꯕꯅꯤꯅ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯍꯥꯏꯕ ꯑꯃ ꯂꯩ ꯍꯜꯂꯛꯇꯕ ꯍꯥꯏꯕ ꯑꯃ ꯂꯩ ꯊꯥ ꯑꯃꯅꯤ ꯃꯇꯝ ꯈꯔ ꯂꯩ ꯏꯆꯥꯒꯁꯨ ꯌꯥꯎꯔꯛꯑꯀꯥꯟꯗꯗꯤ ꯑꯗꯨꯋꯥꯏ ꯃꯇꯥꯡꯗꯨꯗꯗꯤ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯕꯒꯤ ꯋꯥꯐꯝꯁꯤ ꯀꯃꯥꯏꯅ ꯊꯝꯃꯤ ꯍꯣꯏ ꯑꯗꯨꯒꯤ ꯃꯇꯥꯡ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩꯁꯤ ꯄꯨꯂꯤꯁ ꯑꯃꯨꯛ ꯇꯣꯛꯎꯔꯦ ꯑꯣꯏꯔꯨꯔꯒ ꯑꯃꯨꯛ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯁꯥꯔꯚꯤꯁꯀꯤ ꯖꯔꯅꯤꯗꯨꯅ ꯑꯃ ꯂꯥꯛꯆꯒꯦ ꯍꯧꯖꯤꯛꯀꯤ ꯐꯦꯃꯤꯂꯤꯁꯤ ꯂꯣꯏꯁꯤꯟꯕꯤꯕ ꯌꯥꯅꯕ ꯃꯇꯝꯗꯨꯗ ꯑꯉꯥꯡ ꯂꯩꯇ꯭ꯔꯤ ꯆꯍꯤ ꯑꯃꯒꯨꯝꯕꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯑꯉꯥꯡꯗꯨꯅ ꯃꯃꯥꯅ ꯁꯦꯟꯅꯔ ꯂꯩꯔꯦ ꯑꯩꯒꯤꯗꯤ ꯑꯩ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯇꯅ ꯂꯩꯔꯤ ꯂꯩꯕꯗꯨꯗ ꯉꯁꯥꯏꯒꯤ ꯄꯨꯂꯤꯁꯁꯦ ꯑꯩꯅ ꯄꯥꯝꯃꯛꯇ꯭ꯔꯦ ꯑꯃꯨꯛ ꯍꯥꯏꯗꯤ ट्रांसफर तबगुम्बा अदे ऑर्डर तौसिमबगुम्बा फाव हाइगुम्बा फू हाइगुम्बा थादोक हाइगुम्बा मारा लेतब मीदु फाव हाइबा फैमिली प्रॉब्लम दि नते नते अदगी मारा लेब कांगुना थादोक हाइबगुम्बा एस मसी थबगी तब याब नते ओजा अदुगी कनोसी चैप्टर सी मथंगी द लाक्चगे हुजिकी कनोसी युम पानमिनरे अदगी इचासिंग हुजिक इचा कया ले इचा अहुम ने नुपी अनि निपा मा नुपी अमगा
नुपी अमन अहन नुपी अमन अतोम्बी मरकता लेसिन निपा अमा खक्तने अंगांग अहुम खक्तने करी करी तौबीरे इचास करीमता तौदरी अंगांग अहुम जे नुपी मचा अनि सी PhD तौरी PhD तौरी होय नुपी मचा अतोम्बी सिना इंटरनेशनल रिलेशन से जुदा JNU द मा रिसर्च तौई सा नुपी अंजन सोशियोलॉजी द दिल्ली स्कूल ऑफ इकोनॉमिक्स से पास तौर दिल्ली दंगाता दिल्ली दंगाता नि मा उमक इचा नुपादुदी इसा नुपासु दिल्ली यूनिवर्सिटी दगी MA द हिस्ट्री नि अदि मादि PhD तौदे दुम लाई पारे में खोली में ना बरखा याउदोर में दुम मा स्टार्ट पर पारे तौरी याम वाइजे हौजे ओजा कोई ओजा खरान थाबगी आगी जर्नी अनि सुबह तांककता कोई लाइक तंबल वरकपा अदगी सर्विस मतेक मतेक मधु थिरकपा लोइना युम पालकपा इचा लेरपा सिबोकी मतंग अनि सुबह तांककता मैम पुनमक एकोई मियंग तामिनरे मथंगी अहुम सुबह episode amu ekoi punna thengna minarasi ngasidi matang asta losinjina ba yathang jari pinabirasi khurumjai khurumjari